Thobal Laisang Them Khongda Gari Huranba ama Miyamna Fubada Shire Anina Sokle Thobal Police Station ki manung chanba Laisang Them Khong manungda Gari Huranba ni haiba miyoy ahum Miyam sangduna Fubada ama Shire Anina Sokapan nangkre Thogdok ase ngarang numidang pung taruklom tabada thokibani laikhidraba miyoy adugi maming MD Abocha Elias Riyasat Chahi Kulhumdoi Apokpa Mani Kawe Sangayumpham Sabal Laikai dagini Mahak Thobal District Hospital da Police na laikan na pukhatpada doctor na asibo ina purakle haina lauthokibane atopa soglobani aduna MD Azmir Chahi Kulumdoi apokpa MD Samsur amasung MD Jamir Chahi Kulumdoi apokpa Majid Ali Kawe makhoi anina sangayumpham nungphou dagini thogdok asigi matangda police dagi phangba pauna hai ngarang nungthil pung 3 minute 13 rom tabada khela khong mayai laikai ge lambi nakalda khamlaga thamba Honda Activa ama makhoi ahumna hurana bohona khi Activa mapuna urakpadagi Miyamna tanaduna fana bohonabada makhoi ahumna tonglakpa registration number yaudaba A star car amada nanthoklaga chenkhibada accident thoktuna yungsinbadagi makhoi ahum adu phakhibani AICC gi Manipur in charge Bhakta Charan Das Imphal da thunglakre Govindas na pham thadokhiba CLP manungda yanadaba karisu leite Charan Das Manipur Pradesh Congress Committee MPCC gi President Govindas konthokjamna President resign tawkraba matung party manungda hojik oiriba charangnaba phibam ase yengchinanaba ngase AICC gi Manipur in charge Bhakta Charan Das Imphal da yaroktuna CLP lusingba singa unakhre pung mapan khara helakpada Indigo flight Delhi dagi Imphal da lakhibani mahakna airport ta hek thunglabaga Congress ki MLA K Mega Chandra MPCC ki BP KH Ratan Kumar amadi atai official kayana okay matungda Chingmairong da laiba Classic Grande da CLP gi leader Hanagi Chief Minister O Ibobi amadi Congress ki MLA kayaga unaduna pung amarom chupna wari sanakhi Bhakta Charan Das na airport hek thunglabaga paumi sing na hangbada mahakna phongdokladuna hai Mikhal naksilakpaga loina party ki mapangal hena kanna ba amadi party manungda reorganize tawna balakpane MPCC ki President Govindas na party ki phamdagi tokhibasi ki matangda mahakna hai mahakna resign tawkhiba se CLP manungda yanadaba karisu leite amadi leadership ki issue karisu leite Govindas na pham thadokhiba se ayaba pibade hojik maki oinasu leitri adubu mahakna resign tawkhiba se haksin lawe adubu lakadoriba July 13 ke matungda BJP Parliamentary Secretary MLA Taragani Thoigi Supreme Court ki YL na Rajniti ki kanglonda ahong bukhar soidana laklagane laiga kasigi phibam kari oirakadagi haibadu yengminasi haina sumhakna phongdokhi hangduna leriba MPCC ki President ki phamasigi damak senior leader amada matam khargi oina khanari loinana hayeng media singa unaraga asengba ama sukhanglagane curfew manungda yu thaksil jwar sanaramba miyoi khutpu ama singjamai police na warakre COVID-19 laisataki ngakthoknaba laingakna numit 10 total curfew thamduna miyoi amata mapan thokhandaba amade miyoi punba yadabagi athingba leiringai cherakta ngasi singjamai police station gi manung channa singjamai khetri lekai gi mafam amada yu thaksil jwar sanabagi thabak chatharamba miyoi nipan police na awareness pidaba matungda warak watembagi thabak chathakre haide pausi asina police tagi phangba paugi matunginade curfew gi athingba marakta singjamai khetri lekai gi yum amada punsinduna Sana yunabagi thabak chathabaga loinana jwar sanaduna leire haibagi pau police na phangbadagi police kangbu ama mafam adu da changsenkhi loinana sana yunaiduna jwar sanaramba kangbu adu lambi da puthoklaga pareng lepallaga masak maming khangdokpugi thabak chathakhi matungda sigumba COVID-19 laichat sandokningai oiba miyam punbagi thabak asi tawdanaba awareness pikhi maduga matungda amuk tawdanaba police na chaina kanduna warak watembagi thabak chathakhi Makoina yu lauriba yu yon pamadusu takhanduna makhatana yu yondanaba thabak police na lakhutki haide Kaksing COVID Care Center da layeng libi kana laijedrabi ahal oirabi ama doctor singna ningthina seba tawbibagi miyamna thagatnarakle Kaksing Higher Secondary School da hangdokliba Community COVID Care Center da COVID positive oibadagi layeng duna leiribi kana laijedrabi ahal amabu center adu da mathok tawriba doctor amasung nurse singna ningthina seba tawbibadagi doctor amadi nurse singbu thagatpa phongdorokle Center asida layeng duna leiribi COVID positive oirabi ahal asigi maming wahengbam sakhi chahi 38 sure hiyanglam da leiriba Polestar College manaktagini ahal asi COVID-19 na positive oibadagi masagi mayumda awaba khangdun leikhi hanna yengbada ahal asigi miyoi kanamata leitabadagi laikai gi miyoi singna July 13 ta COVID Care Center asida puraktuna layeng chatharakhi center asida layeng lingai asida ahal asigi seba tawbinaba miyoi kanamata leitabadagi
ड्यूटी तारिबा डॉक्टर नर्स अमदी एटेंडेंट सिंगना ममा सकना अदुकी मतिक लूना चाना सेवा तौबगी थबक चथखि हौजिक अहल असिगी हक्चांगी फिबम हानादगी यामना फगतले लोइनना चानिंग थकनिंग फाउबा हौरकपदगी मसा कंखलकले अदुबु महाकी सेवा तौबिनबा मियोय अमता लेतबदगी अवाबा मायोकनरे सेंटर असिगी डॉक्टर नर्स अमदी एटेंडेंट सिंगना अहल असिगी सेवा तौबिबगी वीडियो फुटेज सोशल मीडिया दा थागलकपदगी वायरल ओइखि वीडियो फुटेज असी मसक ममिंग ताकथोकनिंगदबा नुपी डॉक्टर अमना फंगबदगी सेंटर असिदा लायेंगदुना लेरिबा अहल असिना नाबा फत्रिबा फाउबा महाकी सेवारी ओइगदबा पुक्सेल चाउबा मियोय अमा थोकपिरउ मदुगिदमक्ता पिफम थोकपा खुसुमल अदु पिजगे हाइना पाउसे असिदा फोंदोरखे पाउ असि ताबदगी हौजे कना लैजद्रबी अहल असिगिदमक्ता तोंगान तोंगानबा प्रजा सेक्शन कयादगी सेंटर असिदा लाक्तुना टेंगबांग पोलम कया पीबगी थबक हौरकले हाइरे शट डाउन तौररोय नेशनल हाईवे 2 पाकथोकपदा सोकलबा मफमसिंग मंत्री लेकाई खोंगामपाट महाराबी सेकमाई कंगलातोंबी तेंदोंगयांग अमसुंग फैदिंगागी अपुनबा जॉइंट एक्शन कमिटीना हयेंगदगी टोटल शट डाउन तौगनी हाइना तौरंबा अदु हौजी कोविड-19 गी लाइसेट असिगी फिबम येंगलगा सस्पेंड तौरे हाइना कमिटी असिगी चेरोल दा हाइरे प्राइवेट स्कूल चलाइरिबा सिंगदा वाफम खर थमलकले सुख महिरोई सेमी हाइबगी पांदमदा साफोंगलक्तुना लेरिबा स्कूल सिंगना महिरोई सेमबगी महुत महिरोईगी चही मांगनदुना महिरोईबु हाटपीगनो हाइना स्टूडेंट्स यूनियन ऑफ कंगलेपाक सुकना प्राइवेट स्कूल चलाइरिबा सिंगी मफमदा पुंगनिंग चिंगसिलकले सुकना थादोरपा चेरोलना कोविड-19 ना मरम ओइदुना मतम कुइना स्कूल सिंग थोंग लोलुरबा मतुंगदा पुमनौ नौबा ओइना कंगलेपाक असिदा ऑनलाइन क्लास असि हौरखिबने महिरोई सिंगी असोइबनरा पेरेंट सिंगी चक्शन दवनरा नत्रगा मतंग चाना स्कूल अथॉरिटी ना महिरोई गे नत्रगा पेरेंट के कांटेक्ट नंबर लहौदबनरा खंगदबा असोइबा अमना चही अमा तौरकलबा ऑनलाइन क्लास असि पाउ फंगदबा अमदी खंगदबना मरम ओइरगा सरुक यादबा महिरोई कया अमा याउरिबने सुकना बोसेम अमदी CBSE ना प्रमोशन पीरनी लाउथोकलबसु एग्जाम असि लाउथोकत्रिबने मरम अदुना हयेंग एग्जाम असि हाइदोरकपा मतुंग एडमिशन प्रोसेस लोइरे अमदी रजिस्ट्रेशन मतम हेले हाइदुना महिरोई सिंगी आशा थुगाइबिगनो प्रोसेस औरबसु एग्जाम हाइदोकलबा मतुंग यामद्रबदा नुमित तरानिदि रजिस्ट्रेशन फॉर्म थाबिनबा स्कूल सिंगदा मांगजौनना निंगसिंगजरी हाइदि मणिपुर स्टेट कोविड-19 की अपडेट हौखिबा पुंग कुन मरी की मनुंग मियोय लिसिंग अमग चहुम कुन तरेट कोविड-19 पॉजिटिव कंफर्म ओइरे मियोय लिसिंग अमग कुंथ्रागा निथोइना डिस्चार्ज तौखरे अमसुंग मियोय 15 ना लेखिद्रे लाइचत असिगी अपुनबा कंफर्म केस मसिंग लिसिंग मरफुगा निपान यांखै सुखरे एक्टिव केस ना लिसिंग 10 चहुम निफुगा तरेट ने लाइचत असिदगी फदुना डिस्चार्ज तौखरबा अपुनबा मसिंग ना लिसिंग हुंबुद्रा तरुक चनीगा हुंबुद्रा मापन यौखरे लैखिदबा अपुनबा मसिंगना लिसिंग अमग चामरी कुनमरी ने लाइचत असिगी रिकवरी रेट चादा 43.3 ने अरोइबदा ताबिरिबा पुमनमकपु थागचरी।